사부기 단자 암땅 라우제게 이베마기 밍치 amta 하이베와 까리 레시 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 이샤누피시 마이 밍치 레시 까리 람다기 amta 하이베와 모양 모이랑 코이루데기 땡큐 거기 모이랑 코이루데기 아기 이샤누피 ko ling oibya ba sum ba san pising asi ka thengna dana khangong dana moirangi sigum laba ko pham haitare phungmung ge thengna badagi kogi channel asi ekhoi khangmin asi aba youtube channel gi maikei dagi interview ma cha amtang lojabagi makha satha boina ichanupi gi resi gi kogi kari haitare family yung unung kya obiuno imung manung family members e Taruk baba mama lady lady ko degi khigi remna kaya subo biuno yaima isage class kaya phokton bihoge 12 thank you 12 12 handagi ai ichan pi si ngo 12 handak pari masagi sinphamsu sukimati haideri study as student amoina hagi asgum laba yung service tawdana senda lambi da masana masabu thawk pijabtana tana lamdam sigi aikhoigi nupi lesabi den mauna hasin da punging thawgat padana tana asgum laba yamna haitare ko lim tamjeningai oiba lemjaraba thawksi kano asmani service taw pirbaksi ibim sahi kya muk sure matam kya kuire bana thawbaneba adu aina metric loiba 12 11 ka ba horakpada ido adai baba sangdaba kanda dum chatpa dum hor ngasagi bimasi magi babana thoram ba haitare magi babana thoram bani hariba koigi iriksho asi aduga mati babana hekar gummaton masa nungaitaba adagi narakuyalak panatragana tabak asin balau singu chatpa matamda mahang heng mahut sillakanduda asmaina okto service pijebani haitare aduga ibimagi yaimani haibana trani shuba nupi kaya no nipa kaya no tamuna han duga ai khadu nupi maga tamuna han dagi nang yaima ko nangi khada kaya nupi maga ahum ko china ahum yengo asumba sahi am nauri ba cha nupi si 12 pass kan tore hanak thare aduga hanak 12 pass to gusta haidok parikha de haidok re sida pass hui birabra pa masa so yong pass ore makha study krai de taw bikin khan bige krai da moirang college ta asigumba